Saliba thasagi tang taretagi hauna Ukrul district ki Litan police station ge manung sanba sarai khongda kuki amasung tangkul purup ani gi marakta ungkhat narakpadagi khana sainaba yauna yum humpu taragi matakta mai thakiba thaudoka mari lainana ahenba security force sing deploy tawkibadagi mafam aduda hingsa ge thaudok sing thokidaba ngasiga thana numit mari nirom sure adubu thaudok aduna maram moiraga sarai khong amasung masigi manang nakpa khul sing daki Lanjennakhiba kuki tangkul furuki mioi sing haujik fauba khulda hanjilakpa ngamdri pawasina makha taraduna hai Khunjasing Lanjennakhiba na maram moiraga khul sing adu pumtak takli security force natana civilian amata leite maruaina mafam aduda deploy tawriba central force sing miyamna thajaba leitre litan sarai khong amasung masiga naknaba jaga singda security na mapung fana control tawrabaso makhatana pamdaba thaudok sing thoktanaba area domination amasung operation gi thabakti leftana sathari security force na sathakiba area domination gi manungsanna haukiba February gi taragani thoida Litan police station gi manungsanba mongkot checkpuda kulai paiba kangbo singna saramba bangkar mari amasu thugaiduna mangan khre haina pawasina makatari